ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯁꯤꯒꯨꯝꯕ ꯄꯥꯛ ꯆꯥꯎꯕ ꯖꯪꯒꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯖꯪꯒꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯑꯃꯗꯤ ꯁꯥꯊꯤ-ꯁꯥꯊꯤꯔꯕ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯪꯒꯜ ꯍꯥꯏꯔꯒ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁꯠꯀꯤ ꯃꯔꯝꯗꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯇꯥꯕꯤꯔꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯟꯖꯔꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁꯠꯀꯤ ꯍꯦꯛ ꯃꯊꯪꯗ ꯄꯥꯛ ꯆꯥꯎꯕꯗ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯀꯣꯡꯒꯣ ꯔꯦꯟ ꯐꯣꯔꯦꯁꯠꯀꯤ ꯃꯔꯝꯗꯅꯤ꯫ ꯀꯣꯡꯒꯣ ꯔꯦꯟ ꯐꯣꯔꯦꯁꯠ ꯑꯁꯤ ꯑꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠꯀꯤ ꯀꯟꯇ꯭ꯔꯤ 6ꯀꯤ ꯃꯐꯝꯗ ꯂꯩꯕꯅꯤ꯫ ꯖꯪꯒꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯃꯐꯝ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯣ, ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯐꯥꯎ ꯖꯪꯒꯜ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯪꯕ ꯉꯝꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯕ ꯀꯣꯡꯒꯣ ꯔꯦꯟ ꯐꯣꯔꯦꯁꯠꯀꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ, ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯖꯪꯒꯜ ꯑꯁꯤ ꯌꯥꯝꯅ ꯁꯣꯡꯕ ꯃꯔꯝꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯥꯎꯕ ꯌꯧꯕ ꯉꯝꯗꯕꯅ ꯃꯐꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯅ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯨ ꯖꯥꯠ-ꯖꯥꯠꯀꯤ ꯉꯥꯛꯇꯅꯤ ꯍꯧꯔꯤꯕꯁꯤ꯫ ꯃꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕ ꯂꯩꯕꯒꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯖꯤꯕ ꯀꯌꯥꯒꯤꯗꯤ ꯆꯞ ꯆꯥꯕ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯈꯛ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯑꯃ ꯑꯅꯤꯒ ꯅꯠꯇꯦ, ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯤ 5ꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯄꯥꯔꯛꯁꯤꯡꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯄꯥꯔꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯖꯤꯕ ꯀꯌꯥꯒꯤ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁꯠꯇꯁꯨ ꯑꯦꯃꯥꯖꯣꯟ ꯔꯤꯚꯔꯅ ꯃꯌꯥꯏꯗ ꯆꯦꯜꯂꯤ, ꯑꯁꯨꯝꯅ ꯀꯣꯡꯒꯣ ꯔꯦꯟ ꯐꯣꯔꯦꯁꯠꯇꯁꯨ ꯀꯣꯡꯒꯣ ꯔꯤꯚꯔꯅ ꯃꯌꯥꯏꯗ ꯆꯦꯜꯂꯤ꯫ ꯀꯣꯡꯒꯣ ꯔꯤꯚꯔ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 47,000 ꯃꯨꯛ ꯁꯥꯡꯏ, ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯤꯕ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝꯗꯨ 2022 ꯅꯨꯄꯤ 5 ꯍꯤ ꯇꯣꯡꯂꯒ ꯀꯣꯡꯒꯣ ꯔꯤꯚꯔ ꯑꯁꯤꯗ ꯆꯠꯄꯗ ꯀ꯭ꯔꯣꯀꯣꯗꯥꯏꯜꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯍꯤ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ 5ꯃꯛ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯇꯨꯔꯦꯜ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕꯗ ꯑꯅꯤꯁꯨꯕꯅꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯂꯨꯕ ꯇꯨꯔꯦꯜꯅꯤ꯫ ꯖꯪꯒꯜ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯄꯥꯝꯕꯤ ꯃꯈꯜ 10,011 ꯂꯩ, ꯑꯗꯨꯒ 1,000 ꯑꯃꯗꯤ ꯁꯨꯞꯅꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯈꯛ ꯐꯪꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯥ-ꯉꯥ ꯃꯈꯜ 2,000 ꯑꯗꯨꯒ ꯎꯆꯦꯛ ꯃꯈꯜ 1,000ꯒꯤ ꯃꯌꯨꯝꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯖꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯔꯝꯅ ꯖꯪꯒꯜ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯪꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕ ꯑꯃꯅ ꯀꯣꯡꯒꯣꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜ ꯂꯥꯛ ꯑꯃꯔꯣꯝꯅꯤ, ꯑꯗꯨꯅ ꯃꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯌꯥꯝꯅꯁꯨ ꯍꯨ ꯆꯦꯟꯕ ꯎ ꯄꯥꯝꯕꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯖꯪꯒꯜ ꯑꯁꯤꯗ ꯑꯉꯛꯄ ꯈꯔꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤꯅ ꯋꯥꯀꯤꯡ ꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯁ ꯀꯌꯥꯗ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤ ꯃꯊꯟꯇ ꯂꯦꯡꯕ ꯆꯠꯄ ꯇꯧꯕꯁꯤ ꯁꯣꯏꯗꯅ ꯎꯔꯝꯂꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯐꯤꯂꯝ ꯈꯛꯇꯪꯗ ꯇꯧꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯗꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯍꯦꯛ ꯇꯥꯕꯗꯗꯤ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯁꯦꯡꯕ ꯋꯥꯅꯤ꯫ ꯃꯁꯤꯗ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯐꯤꯂꯝꯗ ꯇꯧꯔꯤꯕ ꯑꯗꯨꯝꯅ ꯆꯦꯟꯕ ꯈꯣꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯞꯄ ꯃꯑꯣꯡꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯉꯝꯂꯤꯕꯅꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯅꯕ ꯅꯨꯃꯤꯠꯀꯤ ꯃꯥꯏꯀꯩꯗ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯋꯥꯀꯤꯡ ꯇ꯭ꯔꯤ ꯑꯁꯤꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄꯁꯤ ꯆꯥꯎꯔꯥꯛꯅ ꯊꯥ 3ꯗꯒꯤ 4 ꯐꯥꯎꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯄꯥꯝꯕꯤꯅꯤ꯫ ꯀꯣꯡꯒꯣ ꯐꯣꯔꯦꯁꯠ ꯑꯁꯤ ꯍꯣꯟꯇꯦꯗ ꯖꯪꯒꯜ ꯍꯥꯏꯅꯁꯨ ꯍꯦꯛ ꯈꯪꯅꯩ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯍꯤꯡ ꯆꯥꯕ ꯋꯦꯟꯗꯤꯒꯣ ꯍꯥꯏꯅ ꯈꯪꯅꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯒ ꯁ꯭ꯄꯤꯗꯁꯨ ꯌꯥꯝꯅ ꯌꯥꯡꯏ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯖꯤꯕ ꯑꯁꯤꯒꯤ ꯁꯛꯇꯝꯁꯤ 12 ꯐꯤꯠꯃꯨꯛ ꯋꯥꯡꯕ ꯁꯖꯤꯒꯤ ꯁꯛꯇꯝꯅꯤ, ꯑꯗꯨꯒ ꯃꯀꯣꯛ ꯅꯠꯇꯕ ꯑꯇꯩ ꯁꯔꯨꯛ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯕ ꯂꯣꯀꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗ 2019ꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯖꯤꯕ ꯑꯁꯤꯅ ꯆꯥꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯖꯤꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯆꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯂ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯟꯐꯥꯔꯝ ꯑꯣꯏꯗ꯭ꯔꯤ꯫ ꯋꯥꯔꯤꯁꯤ ꯁꯨꯞꯅꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯔꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯁꯥ-ꯉꯥ ꯆꯥꯕ ꯉꯝꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯁꯨ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯥꯝꯕꯤ ꯃꯈꯜ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤ ꯀꯥꯔꯅꯤꯚꯣꯔꯁ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯀꯥꯔꯅꯤꯚꯣꯔꯁ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯨꯞꯅꯒꯤ ꯖꯤꯕ ꯑꯄꯤꯛꯄ ꯈꯛꯇ ꯆꯥꯕ ꯉꯝꯃꯤ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯅ ꯂꯣꯀꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯁꯤꯡꯗꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯝꯕꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥꯒꯨꯝꯕꯗꯤ ꯁꯧꯗꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯖꯪꯒꯜ ꯑꯁꯤꯗ ꯕꯣꯏꯂꯤꯡ ꯐꯣꯜꯁ ꯍꯥꯏꯅ ꯈꯪꯅꯕ ꯋꯥꯇꯔꯐꯣꯜ ꯑꯃꯁꯨ ꯂꯩꯔꯤ꯫ ꯋꯥꯇꯔꯐꯣꯜ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡꯁꯤ ꯆꯨꯝꯅꯒꯤ ꯏꯁꯤꯡ ꯅꯠꯇꯦ, 70ꯗꯒꯤꯅ 100 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯥꯎꯕ ꯁꯥꯕ ꯏꯁꯤꯡꯅꯤ꯫ ꯏꯁꯤꯡ ꯑꯁꯤ ꯂꯩꯅꯨꯡꯒꯤ ꯑꯔꯨꯕ ꯃꯐꯝꯗꯒꯤ ꯊꯣꯔꯛꯄ ꯃꯔꯝꯅ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ꯫ ꯖꯪꯒꯜ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯤꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗ ꯑꯦꯅꯥꯀꯣꯟꯗꯥꯒꯤ ꯑꯦꯚꯔꯦꯖ ꯂꯦꯡꯁꯤ 30 ꯐꯤꯠꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯡꯒꯣ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯆꯠꯂꯨꯕꯁꯤꯡꯅ ꯐꯤꯠ 75 ꯁꯥꯡꯕ ꯂꯤꯟ ꯊꯦꯡꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯅꯥꯀꯣꯟꯗꯥꯒꯨꯝꯕ 2 ꯃꯨꯛ ꯁꯥꯡꯂꯤꯕꯅꯤ꯫ ꯂꯤꯟ ꯈꯛꯇ ꯅꯠꯇꯅ ꯀꯛꯆꯦꯡꯗ ꯐꯥꯎ
yamna sativa kakseng mafum asida leri kakseng asi mahu yamna kanba amadi masing asukamda yamna acho acho jiva kya gi sadong tumna zathokpa ngamlivni masigi kakseng asina miyoibada paktakna chikravadi hingbi chance yamna nemi haina phongdokle masigi angkpa mayamsina loivadi natri masina taba ngasi fobu karino khangma ngamdriba jiva kya su jungle asida lerivni ngasi jungle asi sumnagi 50% muktang khangma ngambada ngairi dubu thijinba amadi changma ngamdriba 50% asidadi kari jiva leramgani habdu bamna muktang sagatpiyu video si nungai hena khalgadi like share comment soidna tobiramu video ang biriba khudingmakpu thagatpa phongdoksare